ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯗ ꯄꯨꯟꯁꯤꯕ ꯀꯧꯕ ꯅꯤꯡꯊꯧ ꯑꯃ ꯂꯩꯔꯝꯃꯤ꯫ ꯄꯨꯟꯁꯤꯕ ꯃꯕꯨꯛ ꯃꯄꯥꯎ ꯌꯥꯝꯅ ꯐꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯊꯧꯅꯥ ꯃꯔꯤꯡꯖꯦꯜꯁꯨ ꯌꯥꯝꯅ ꯂꯩꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯄꯨꯟꯁꯤꯕꯒꯤ ꯅꯨꯄꯤ ꯃꯍꯥꯔꯥꯅꯤ ꯂꯩꯃꯁꯨ ꯃꯕꯨꯛ ꯌꯥꯝꯅ ꯐꯔꯝꯃꯤ꯫ ꯂꯩꯕꯥꯛ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅꯁꯨ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤ ꯑꯅꯤꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯔꯝꯃꯤ꯫ ꯂꯩꯕꯥꯛ ꯑꯗꯨ ꯈꯠꯅ ꯆꯩꯅꯕ ꯌꯥꯎꯗꯅ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯅꯗꯨꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯑꯇꯣꯞꯄ ꯂꯩꯄꯥꯛꯀꯤ ꯅꯤꯡꯊꯧꯁꯤꯡꯅꯁꯨ ꯂꯩꯄꯥꯛ ꯑꯗꯨꯒꯤ ꯅꯨꯡꯁꯤꯅꯕ ꯑꯗꯨ ꯎꯕꯗ ꯌꯥꯝꯅ ꯀꯂꯛꯂꯝꯃꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯂꯧꯁꯤꯟꯕ ꯄꯥꯝꯂꯝꯃꯤ, ꯑꯗꯨꯕꯨ ꯄꯨꯟꯁꯤꯕꯕꯨ ꯀꯤꯕꯅ ꯂꯥꯟ ꯇꯧꯕꯗꯤ ꯉꯝꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧꯒꯤ ꯑꯋꯥꯠꯄ ꯑꯃꯗꯤ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ: ꯅꯤꯡꯊꯧ ꯑꯁꯤ ꯃꯃꯤꯠꯇ ꯃꯆꯥ ꯎꯔꯝꯗꯦ꯫ ꯅꯤꯡꯊꯧꯒ ꯃꯍꯥꯔꯥꯅꯤꯒ ꯀꯩꯊꯦꯜꯗ ꯂꯥꯛꯀꯅꯤ ꯇꯥꯕꯗ ꯀꯩꯊꯦꯜ ꯑꯗꯨ ꯏꯔꯥꯡ ꯂꯥꯡꯂꯝꯃꯤ꯫ ꯅꯤꯡꯊꯧꯒ ꯃꯍꯥꯔꯥꯅꯤꯒꯗ ꯄꯤꯅꯅꯕ ꯍꯥꯏꯗꯨꯅ ꯄꯣꯠꯆꯩ ꯀꯌꯥ ꯑꯃꯁꯨ ꯁꯦꯝ ꯁꯥꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯂꯥꯟꯃꯤꯁꯤꯡꯒ ꯂꯣꯏꯅꯗꯨꯅ ꯅꯤꯡꯊꯧꯒ ꯃꯍꯥꯔꯥꯅꯤꯒ ꯗꯣꯂꯥꯏ ꯇꯣꯡꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯂꯩꯕꯥꯛ ꯄ꯭ꯔꯖꯥ ꯃꯤꯌꯥꯝ ꯑꯗꯨ ꯅꯤꯡꯊꯧꯒ ꯃꯍꯥꯔꯥꯅꯤꯒ ꯎꯕꯗ ꯍꯔꯥꯎꯕꯅ ꯂꯣꯏꯔꯝꯃꯤ, ꯈꯨꯗꯣꯜꯄꯣꯠ ꯀꯌꯥ ꯑꯃꯁꯨ ꯄꯤꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯂꯩꯕꯥꯛ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒꯤ ꯑꯋꯥꯠ ꯑꯄꯥ ꯍꯪꯂꯝꯃꯤ꯫ ꯀꯩꯊꯦꯜ ꯐꯝꯕꯤ ꯅꯨꯄꯤ ꯑꯃꯅ, "ꯏꯅꯤꯡꯊꯧ, ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯂꯩꯄꯥꯛ ꯑꯁꯤꯗ ꯅꯤꯡꯊꯧꯅ ꯍꯦꯛ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯄꯥꯟꯕꯗꯒꯤ ꯍꯨꯔꯥꯟ ꯆꯤꯟꯊꯤ, ꯃꯤꯁꯤ ꯃꯤꯅꯥ ꯌꯥꯎꯗꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯔꯦ꯫ ꯑꯩꯈꯣꯏꯒꯤ ꯄꯦꯟꯗꯕ ꯅꯨꯡꯉꯥꯏꯇꯕ ꯑꯃꯠꯇ ꯂꯩꯖꯗ꯭ꯔꯦ"꯫ ꯑꯄꯨꯟꯕ ꯈꯣꯟꯖꯦꯜꯗ ꯃꯌꯥꯝ ꯑꯗꯨꯁꯨ ꯍꯥꯏꯔꯛꯏ, "ꯑꯆꯨꯝꯕꯅꯤ ꯏꯅꯤꯡꯊꯧ, ꯑꯆꯨꯝꯕꯅꯤ"꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧꯒ ꯃꯍꯥꯔꯥꯅꯤꯒꯁꯨ ꯀꯣꯅꯨꯡꯗ ꯑꯃꯨꯛ ꯍꯜꯂꯛꯂꯝꯃꯤ꯫ ꯀꯩꯊꯦꯜ ꯐꯝꯕꯤ ꯅꯨꯄꯤ ꯑꯃꯅ, "ꯑꯩꯈꯣꯏꯒꯤ ꯏꯅꯤꯡꯊꯧꯒ ꯃꯍꯥꯔꯥꯅꯤꯒꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯐꯈ꯭ꯔꯦ꯫ ꯃꯆꯥ ꯑꯃꯈꯛꯇꯪꯒ ꯌꯥꯎꯔꯕꯗꯤ ꯅꯨꯡꯉꯥꯏꯖꯒꯗꯕꯅꯤ"꯫ "ꯑꯗꯨꯅꯤ ꯏꯆꯦ, ꯑꯩꯗꯤ ꯅꯨꯡꯇꯤꯒꯤ ꯂꯥꯏ ꯈꯨꯔꯨꯝꯕꯗꯅꯦ ꯑꯩꯈꯣꯏ ꯏꯅꯤꯡꯊꯧꯒ ꯃꯍꯥꯔꯥꯅꯤꯒ ꯃꯆꯥ ꯌꯥꯎꯍꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯅꯤꯔꯤꯕꯅꯤ"꯫ ꯑꯁꯨꯝꯅ ꯀꯩꯊꯦꯜ ꯐꯝꯕꯤꯁꯤꯡ ꯑꯗꯨ ꯋꯥꯔꯤ ꯁꯥꯅꯔꯝꯃꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯌꯥꯝ ꯊꯥꯖꯗꯅ ꯃꯍꯥꯔꯥꯅꯤ ꯂꯩꯃ ꯃꯤꯔꯣꯜꯂꯛꯂꯝꯃꯤ꯫ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯔꯝꯃꯤ, ꯂꯩꯕꯥꯛ ꯄ꯭ꯔꯖꯥꯁꯨ ꯍꯔꯥꯎꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯃꯍꯥꯔꯥꯅꯤꯕꯨ ꯁꯦꯟꯅꯅꯕ ꯃꯅꯥꯏ ꯅꯨꯄꯤꯁꯤꯡ ꯑꯗꯨꯗ ꯁꯤꯟꯅꯔꯝꯃꯤ꯫ ꯃꯅꯥꯏ ꯅꯨꯄꯤꯁꯤꯡ ꯑꯗꯨꯁꯨ ꯃꯍꯥꯔꯥꯅꯤꯕꯨ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯕꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯍꯧꯈꯤꯕꯅ ꯂꯩꯃꯁꯨ ꯃꯀꯨꯝ ꯃꯊꯥ ꯁꯨꯔꯛꯂꯦ꯫ ꯑꯃꯥꯏꯕꯤꯁꯤꯡꯅ ꯃꯍꯥꯔꯥꯅꯤ ꯂꯩꯃꯕꯨ ꯑꯉꯥꯡ ꯎꯅꯔꯝꯃꯤ꯫ ꯅꯤꯡꯊꯧꯁꯨ ꯃꯆꯥ ꯐꯪꯕꯒꯤ ꯄꯥꯎ ꯇꯥꯒꯗꯕꯒꯤ ꯈꯧꯔꯥꯡꯅ ꯉꯥꯏꯔꯦ꯫ ꯂꯩꯃꯕꯨ ꯑꯉꯥꯡ ꯎꯅꯔꯤꯕ ꯑꯃꯥꯏꯕꯤ ꯑꯗꯨ ꯊꯣꯛꯂꯛꯇꯨꯅ, "ꯏꯅꯤꯡꯊꯧ, ꯃꯍꯥꯔꯥꯅꯤꯁꯦ ꯑꯉꯥꯡ ꯎꯅꯔꯦ꯫ ꯏꯅꯤꯡꯊꯧꯒꯤ ꯏꯆꯥ ꯃꯁꯛ ꯃꯇꯧ ꯐꯖꯈ꯭ꯔꯕ ꯔꯥꯖꯀꯨꯃꯥꯔ ꯑꯅꯤ ꯐꯪꯖꯔꯦ"꯫ "ꯀꯔꯤ ꯍꯥꯏꯕ? ꯑꯃꯥꯏꯕꯤ, ꯑꯩꯒꯤ ꯏꯆꯥ ꯔꯥꯖꯀꯨꯃꯥꯔ ꯑꯅꯤ ꯐꯪꯂꯦ ꯍꯥꯏꯕ? ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ"꯫ ꯅꯤꯡꯊꯧ ꯃꯉꯛꯇ ꯁꯤꯔꯤꯕ ꯁꯅꯥꯒꯤ ꯂꯤꯛ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯑꯃꯥꯏꯕꯤ ꯑꯗꯨꯗ ꯄꯤꯔꯝꯃꯤ꯫ "ꯅꯤꯡꯊꯧ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯇꯝꯕꯒꯤ ꯁꯅꯥꯒꯤ ꯂꯤꯛ ꯑꯁꯦ ꯉꯁꯤꯗꯒꯤ ꯅꯪꯒꯤ ꯑꯣꯏꯖꯔꯣ ꯑꯃꯥꯏꯕꯤ"꯫ "ꯑꯩꯈꯣꯏꯒꯤ ꯏꯅꯤꯡꯊꯧꯅ ꯌꯥꯏꯐꯔꯦ, ꯏꯅꯤꯡꯊꯧꯅ ꯌꯥꯏꯐꯔꯦ"꯫ ꯑꯁꯨꯝꯅ ꯑꯃꯥꯏꯕꯤ ꯑꯗꯨꯅ ꯂꯥꯎꯔꯝꯃꯤ, ꯑꯗꯨꯒ ꯀꯣꯅꯨꯡ ꯑꯗꯨ ꯏꯔꯥꯡ ꯂꯥꯡꯂꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯔꯥꯖꯀꯨꯃꯥꯔ ꯑꯅꯤ ꯐꯪꯖꯕꯒꯤ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯄ꯭ꯔꯖꯥ ꯃꯤꯌꯥꯝ ꯑꯗꯨꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯅꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯃꯆꯥꯅꯨꯄꯥ ꯔꯥꯖꯀꯨꯃꯥꯔ ꯑꯅꯤ ꯐꯪꯖꯕꯒꯤ ꯍꯔꯥꯎꯕ ꯑꯣꯏꯅ ꯀꯣꯅꯨꯡꯗ ꯆꯥꯛꯂꯦꯟ ꯑꯃ ꯆꯥꯅꯅꯕ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯁꯒꯣꯜ ꯄꯥꯎ ꯆꯦꯜꯂꯝꯃꯤ꯫ ꯃꯆꯥ ꯔꯥꯖꯀꯨꯃꯥꯔ ꯑꯅꯤꯒꯤ ꯏꯄꯥꯟ ꯅꯨꯃꯤꯠꯅꯤ꯫ ꯅꯤꯡꯊꯧꯅ ꯃꯆꯥ ꯔꯥꯖꯀꯨꯃꯥꯔ ꯑꯍꯟꯒꯤ ꯃꯤꯡ ꯀꯣꯔꯧ ꯍꯥꯏꯅ ꯊꯣꯜꯂꯝꯃꯤ, ꯑꯗꯨꯒ ꯔꯥꯖꯀꯨꯃꯥꯔ ꯑꯇꯣꯟꯕ ꯑꯗꯨꯅ ꯃꯉꯥꯜ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯂꯥꯟꯃꯤꯁꯤꯡꯗꯨ ꯑꯄꯨꯟꯕ ꯈꯣꯟꯖꯦꯜꯗ ꯂꯥꯎꯔꯛꯏ, "ꯑꯩꯈꯣꯏꯒꯤ ꯔꯥꯖꯀꯨꯃꯥꯔ ꯀꯣꯔꯧꯅ ꯌꯥꯏꯐꯔꯦ, ꯔꯥꯖꯀꯨꯃꯥꯔ ꯃꯉꯥꯜꯅ ꯌꯥꯏꯐꯔꯦ"꯫ ꯑꯁꯨꯝꯅ ꯂꯥꯎꯔꯝꯃꯤ꯫ ꯅꯤꯡꯊꯧꯒ ꯃꯍꯥꯔꯥꯅꯤꯒꯁꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯔꯥꯖꯀꯨꯃꯥꯔ ꯑꯅꯤ ꯑꯗꯨꯁꯨ ꯆꯍꯤ 6 ꯍꯥꯏꯔꯛꯂꯦ꯫ ꯃꯍꯥꯔꯥꯅꯤ ꯂꯩꯃꯗꯨ ꯑꯅꯤꯔꯛ ꯁꯨꯕ ꯑꯣꯏꯅ ꯃꯤꯔꯣꯜꯂꯛꯂꯝꯃꯤ꯫ ꯅꯤꯡꯊꯧꯁꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯅꯤꯡꯊꯧꯒ ꯃꯍꯥꯔꯥꯅꯤꯒ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ "ꯃꯍꯥꯔꯥꯅꯤ ꯂꯩꯃ, ꯑꯩꯗꯤ ꯑꯩꯈꯣꯏꯒꯤ ꯍꯟꯗꯛꯀꯤ ꯐꯪꯒꯗꯧꯔꯤꯕ ꯑꯉꯥꯡ ꯑꯁꯦ ꯏꯆꯥ ꯏꯃꯣꯝ ꯑꯣꯏꯅ ꯄꯥꯝꯃꯤ"꯫ "ꯏꯅꯤꯡꯊꯧ, ꯑꯩꯍꯥꯛꯁꯨ ꯏꯆꯥ ꯏꯃꯣꯝ ꯑꯣꯏꯅ ꯄꯥꯝꯃꯤ, ꯁꯅꯥꯒꯨꯝꯅ ꯂꯪꯕꯤ ꯏꯆꯥ ꯅꯤꯡꯉꯣꯜ ꯑꯃ"꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧꯒ ꯃꯍꯥꯔꯥꯅꯤꯒꯗ ꯋꯥꯔꯤ ꯁꯥꯅꯔꯝꯃꯤ꯫ ꯃꯇꯝ ꯈꯔꯒꯤ ꯇꯨꯡꯗ ꯃꯍꯥꯔꯥꯅꯤ ꯂꯩꯃ ꯃꯆꯥꯅꯨꯄꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯃ ꯄꯣꯛꯂꯝꯃꯤ꯫ ꯅꯤꯡꯊꯧꯗꯤ ꯃꯆꯥ ꯔꯥꯖꯀꯨꯃꯥꯔꯤ ꯑꯃ ꯐꯪꯖꯔꯦ ꯇꯥꯕꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯍꯥꯔꯥꯅꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯄꯝꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯤ ꯑꯗꯨꯒꯤ ꯃꯁꯛꯇꯨ ꯎꯕꯗ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯏ, "ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯁꯤꯗꯤ ꯁꯅꯥꯒꯨꯝꯅ ꯂꯪꯏ꯫ ꯑꯗꯨꯅ ꯉꯁꯤꯗꯒꯤ ꯃꯄꯥ ꯅꯤꯡꯊꯧ ꯑꯩꯅ ꯏꯆꯥꯅꯨꯄꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯔꯥꯖꯀꯨꯃꯥꯔꯤ ꯁꯅꯥꯅꯨ ꯍꯥꯏꯅ ꯀꯧꯔꯕꯅꯤ"꯫
ꯔꯥꯖꯀꯨꯃꯥꯔꯤ ꯁꯅꯥꯅꯨ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯔꯝꯃꯤ꯫ ꯀꯣꯔꯧꯒ ꯃꯉꯥꯜꯒꯁꯨ ꯃꯆꯟꯅꯨꯄꯤ ꯁꯅꯥꯅꯨꯕꯨ ꯂꯛꯅꯔꯤ꯫ ꯃꯉꯥꯜꯅ, "ꯏꯌꯥꯝꯕ, ꯑꯩꯈꯣꯏꯒꯤ ꯏꯆꯜ ꯁꯅꯥꯅꯨꯁꯦ ꯃꯁꯛ ꯌꯥꯝ ꯐꯖꯩꯀꯣ?" "ꯐꯖꯩ. ꯑꯗꯨꯕꯨꯗꯤ ꯑꯩꯈꯣꯏꯒꯤ ꯏꯆꯜꯅꯤꯗꯅ." ꯑꯁꯨꯝꯅ ꯔꯥꯖꯀꯨꯃꯥꯔ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯔꯥꯖꯀꯨꯃꯥꯔꯤ ꯁꯅꯥꯅꯨꯁꯨ ꯂꯩꯁꯥꯕꯤ ꯐꯥꯔꯛꯂꯦ꯫ ꯁꯅꯥꯅꯨ ꯁꯅꯥ ꯌꯥꯝꯅ ꯄꯥꯝꯂꯝꯃꯤ꯫ ꯃꯄꯥ ꯅꯤꯡꯊꯧꯅ ꯃꯥꯒꯤꯗꯃꯛ ꯁꯅꯥ ꯃꯌꯥꯝ ꯑꯃ ꯄꯤꯔꯕꯁꯨ ꯄꯦꯟꯕ ꯀꯧꯕ ꯂꯩꯔꯝꯗꯦ꯫ ꯁꯅꯥꯅꯨ ꯂꯥꯟꯃꯤ ꯈꯔ ꯀꯧꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯂꯥꯟꯃꯤꯁꯥ, ꯅꯈꯣꯏ ꯁꯒꯣꯜ ꯇꯣꯡꯕ ꯅꯨꯄꯥ ꯈꯔ ꯆꯠꯇꯨꯅ ꯌꯨꯝ ꯌꯨꯝꯗ ꯆꯪꯗꯨꯅ ꯑꯔꯩ ꯑꯔꯩꯕ ꯁꯅꯥ ꯄꯨꯗꯨꯅ ꯂꯥꯛꯎ." "ꯀꯔꯤꯅꯣ ꯍꯥꯏꯕꯤꯔꯤꯕꯁꯤꯕꯣ? ꯔꯥꯖꯀꯨꯃꯥꯔꯤ, ꯃꯗꯨ ꯃꯇꯧ ꯀꯔꯝꯅ ꯔꯥꯖꯀꯨꯃꯥꯔꯤꯅ ꯍꯥꯏꯔꯤꯕꯅꯣ? ꯊꯕꯛ ꯑꯗꯣ ꯌꯥꯝꯅ ꯐꯠꯇꯕ ꯊꯕꯛꯅꯤ. ꯑꯗꯨꯝꯅ ꯇꯧꯕ ꯑꯩꯈꯣꯏꯗꯤ ꯉꯝꯖꯔꯣꯏ." ꯁꯅꯥꯅꯨ ꯁꯥꯎꯅ ꯊꯥꯡ ꯁꯠꯇꯨꯅ ꯂꯥꯟꯃꯤ ꯑꯗꯨꯒꯤ ꯃꯉꯛꯇ ꯊꯥꯡꯅ ꯌꯥꯜꯂꯝꯃꯤ꯫ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯂꯥꯟꯃꯤ ꯑꯇꯩꯁꯤꯡ ꯑꯗꯨ ꯀꯤꯅꯔꯝꯃꯤ꯫ ꯁꯅꯥꯅꯨ ꯁꯥꯎꯅ, "ꯔꯥꯖꯀꯨꯃꯥꯔꯤ, ꯑꯩꯅ ꯍꯥꯏꯕ ꯋꯥꯗ ꯊꯧꯑꯣꯏꯗ꯭ꯔꯕꯗꯤ ꯑꯋꯥꯐꯝꯗ ꯇꯥꯖꯕ ꯇꯥꯕꯅꯤ. ꯅꯈꯣꯏꯁꯨ ꯑꯋꯥꯐꯝꯗ ꯇꯥꯅꯤꯡꯗ꯭ꯔꯕꯗꯤ ꯑꯩꯅ ꯍꯥꯏꯕꯗꯨ ꯇꯧ." ꯂꯥꯟꯃꯤꯁꯤꯡꯗꯨ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯕꯨ ꯀꯤꯕꯅ ꯔꯥꯖꯀꯨꯃꯥꯔꯤꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯌꯥꯔꯝꯃꯤ꯫ "ꯐꯅꯤ ꯔꯥꯖꯀꯨꯃꯥꯔꯤ." ꯂꯥꯟꯃꯤꯁꯤꯡꯗꯨ ꯆꯠꯈ꯭ꯔꯦ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ꯫ ꯀꯥꯗꯨꯗ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯇꯨꯅ, "ꯑꯩ ꯁꯅꯥ ꯄꯥꯝꯃꯤ, ꯑꯩ ꯁꯅꯥ ꯄꯥꯝꯃꯤ." ꯑꯁꯨꯝꯅ ꯁꯣꯟꯗꯨꯅ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯇꯨꯅ ꯂꯩ꯫ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯁꯨ ꯌꯨꯝ ꯌꯨꯝꯗ ꯆꯪꯗꯨꯅ ꯂꯩꯔꯝꯕ ꯁꯅꯥ ꯂꯧꯔꯝꯃꯤ꯫ ꯄꯤꯌꯨ ꯌꯥꯗꯕꯁꯤꯡ ꯑꯗꯨꯅ ꯇꯝꯊꯤꯅ ꯐꯨꯔꯝꯃꯤ꯫ ꯍꯅꯨꯕꯤ ꯑꯃꯅ ꯀꯞꯇꯨꯅ, "ꯏꯕꯨꯡꯉꯣ, ꯂꯥꯟꯃꯤ, ꯁꯅꯥꯗꯨꯗꯤ ꯄꯨꯕꯤꯈꯤꯅꯨ. ꯅꯄꯨꯅ ꯍꯤꯡꯂꯤꯉꯩꯗ ꯁꯥꯕꯤꯔꯝꯕꯅꯤ. ꯐꯅ ꯋꯥꯔꯕꯁꯨ ꯑꯕꯣꯛꯅ ꯁꯅꯥ ꯑꯗꯣ ꯀꯥꯏꯗꯅ ꯂꯥꯛꯄꯅꯤ." "ꯁꯅꯥ ꯑꯁꯤꯗꯤ ꯄꯨꯗꯕ ꯌꯥꯔꯣꯏ. ꯑꯩꯈꯣꯏꯒꯤ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯌꯥꯊꯪꯅꯤ. ꯏꯕꯨꯡꯉꯣ ꯂꯥꯟꯃꯤ, ꯁꯅꯥ ꯑꯗꯨ ꯊꯝꯕꯤꯔꯝꯃꯨ. ꯑꯩ ꯅꯈꯣꯏꯒꯤ ꯈꯣꯡ ꯄꯥꯏꯌꯨ ꯍꯥꯏꯔꯕꯁꯨ ꯄꯥꯏꯖꯒꯦ." "ꯑꯩꯈꯣꯏꯒꯤ ꯈꯣꯡ ꯄꯥꯏꯔꯕꯁꯨ ꯌꯥꯔꯣꯏꯅꯦꯍꯦ. ꯁꯅꯥ ꯑꯁꯤ ꯄꯨꯗꯕꯗ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏ ꯃꯥꯡꯒꯗꯧꯔꯤꯕꯅꯤ." ꯍꯅꯨꯕꯤ ꯑꯗꯨꯅ ꯐꯅ ꯍꯥꯏꯖꯔꯕꯁꯨ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯇꯥꯕꯤꯔꯝꯗꯦ꯫ ꯌꯨꯝ ꯌꯨꯝꯗ ꯆꯪꯂꯒ ꯂꯧꯕꯗꯒꯤ ꯍꯦꯟꯇꯣꯔꯛꯇꯨꯅ ꯂꯝꯕꯤꯗ ꯆꯠꯄ ꯃꯤꯒꯤ ꯃꯅꯥꯗꯒꯤ ꯁꯅꯥ ꯐꯥꯎꯕ ꯊꯠꯂꯝꯃꯤ꯫ ꯂꯥꯟꯃꯤꯁꯤꯡꯗꯨ ꯁꯅꯥ ꯃꯌꯥꯝ ꯑꯃ ꯄꯨꯗꯨꯅ ꯀꯣꯅꯨꯡꯗ ꯆꯠꯈ꯭ꯔꯦ꯫ ꯃꯤꯁꯤꯡꯗꯨ ꯀꯞꯇꯨꯅ ꯂꯩꯍꯧꯏ꯫ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯁꯨ ꯀꯣꯅꯨꯡ ꯌꯧꯔꯛꯂꯝꯃꯤ꯫ ꯁꯅꯥ ꯃꯌꯥꯝ ꯑꯗꯨ ꯔꯥꯖꯀꯨꯃꯥꯔꯤ ꯁꯅꯥꯅꯨꯗ ꯄꯤꯔꯝꯃꯤ꯫ ꯁꯅꯥꯅꯨ ꯁꯅꯥꯁꯤꯡꯗꯨ ꯎꯕꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ "ꯀꯗꯥꯏ? ꯁꯅꯥꯗꯣ ꯑꯩꯉꯣꯟꯗ ꯄꯤꯔꯛꯑꯣ." ꯂꯥꯟꯃꯤ ꯑꯃꯅ ꯁꯅꯥꯁꯤꯡꯗꯨ ꯔꯥꯖꯀꯨꯃꯥꯔꯤ ꯁꯅꯥꯅꯨꯗ ꯄꯤꯔꯝꯃꯤ꯫ ꯁꯅꯥꯅꯨ ꯁꯅꯥꯁꯤꯡ ꯑꯗꯨ ꯃꯥꯒꯤ ꯐꯃꯨꯡ ꯑꯗꯨꯗ ꯆꯥꯏꯈꯥꯏꯗꯨꯅ, "ꯑꯁꯨꯛ ꯌꯥꯝꯕ ꯁꯅꯥ ꯑꯁꯤ ꯉꯁꯤꯗꯒꯤ ꯑꯩꯒꯤ ꯑꯣꯏꯗꯧꯔꯕ?" ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯗ ꯌꯦꯡꯗꯨꯅ, "ꯍꯌꯦꯡꯅꯅꯦ, ꯈꯥ ꯊꯪꯕꯗ ꯂꯩꯕ ꯈꯨꯜ ꯑꯗꯨꯗ ꯆꯠꯂꯒ ꯁꯅꯥ ꯂꯧꯔꯨꯆꯣ. ꯈꯥ ꯊꯪꯕ ꯈꯨꯜ ꯑꯗꯨꯗꯤ ꯑꯌꯥꯝꯕꯅ ꯁꯦꯜ ꯄꯥꯏꯕ ꯉꯥꯛꯇꯅꯤ. ꯁꯅꯥ ꯄꯤꯌꯨ ꯌꯥꯗ꯭ꯔꯕꯗꯤ ꯃꯉꯛ ꯀꯛꯇꯨꯅ ꯍꯥꯠꯂꯣ." "ꯐꯅꯤ ꯔꯥꯖꯀꯨꯃꯥꯔꯤ. ꯌꯥꯔꯦ, ꯆꯠꯂꯣ. ꯄꯣꯊꯥꯖꯔꯨꯔꯣ ꯉꯁꯤꯒꯤꯗꯤ." "ꯍꯣꯏ ꯔꯥꯖꯀꯨꯃꯥꯔꯤ." ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯁꯨ ꯆꯠꯈ꯭ꯔꯦ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯍꯔꯥꯎꯅ ꯁꯅꯥꯁꯤꯡ ꯑꯗꯨꯕꯨ ꯌꯦꯡꯂꯤ꯫ ꯂꯥꯟꯃꯤꯁꯤꯡꯅ ꯌꯨꯝ ꯈꯨꯗꯤꯡꯒꯤ ꯆꯠꯇꯨꯅ ꯁꯅꯥ ꯃꯨꯟꯕꯒꯤ ꯄꯥꯎ ꯑꯁꯤ ꯅꯤꯡꯊꯧꯁꯨ ꯇꯥꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯀꯧꯁꯤꯟꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯂꯥꯟꯃꯤ ꯑꯃꯅ, "ꯏꯅꯤꯡꯊꯧ, ꯑꯩꯈꯣꯏꯗꯤ ꯌꯥꯖꯗꯕꯅꯤ. ꯔꯥꯖꯀꯨꯃꯥꯔꯤꯅ ꯃꯥꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯕꯗꯤ ꯍꯥꯠꯀꯅꯤ ꯍꯥꯏꯕꯗꯒꯤ ꯊꯕꯛ ꯑꯗꯣ ꯑꯩꯈꯣꯏꯅ ꯇꯧꯈꯤꯕꯅꯤ." ꯅꯤꯡꯊꯧꯁꯨ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯝꯃꯤ꯫ ꯂꯩꯕꯥꯛ ꯃꯤꯌꯥꯝꯁꯨ ꯄꯦꯟꯅꯗ꯭ꯔꯦ ꯍꯥꯏꯕ ꯅꯤꯡꯊꯧꯁꯨ ꯈꯪꯂꯝꯃꯤ꯫ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯗ ꯌꯦꯡꯗꯨꯅ, "ꯌꯥꯔꯦ, ꯆꯠꯂꯣ." ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯁꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯃꯆꯥꯅꯨꯄꯥ ꯑꯅꯤꯕꯨ ꯃꯅꯥꯛꯇ ꯀꯧꯁꯤꯟꯗꯨꯅ ꯋꯥ ꯇꯥꯟꯅꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯅꯤꯗꯨꯁꯨ ꯃꯆꯟꯅꯨꯄꯤꯅ ꯇꯧꯔꯤꯕ ꯑꯁꯤ ꯌꯥꯅꯤꯡꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯆꯟꯅꯨꯄꯤ ꯅꯨꯡꯁꯤꯕꯅ ꯀꯔꯤꯁꯨ ꯍꯥꯏꯕꯗꯤ ꯉꯝꯂꯝꯗꯦ꯫ "ꯏꯄꯥ ꯅꯤꯡꯊꯧ, ꯃꯥꯒꯤ ꯑꯄꯥꯝꯕ ꯇꯧꯖꯔꯁꯅꯨ. ꯃꯥꯒꯤ ꯑꯄꯥꯝꯕꯗ ꯑꯩꯈꯣꯏꯅ ꯌꯦꯠꯂꯨꯕꯗ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯈꯤꯔꯣꯏ. ꯏꯄꯥ ꯅꯤꯡꯊꯧ, ꯏꯌꯥꯝꯕꯅ ꯍꯥꯏꯔꯤꯕꯁꯦ ꯑꯆꯨꯝꯕꯅꯤ." "ꯐꯔꯦ, ꯑꯗꯨꯕꯨ ꯏꯄꯥꯅꯅꯦ, ꯅꯆꯟꯅꯨꯄꯤꯗ ꯑꯃꯨꯛꯇꯪ ꯍꯥꯏꯗꯨꯅ ꯌꯦꯡꯂꯒꯦ." ꯀꯣꯔꯧꯒ ꯃꯉꯥꯜꯒꯁꯨ ꯊꯣꯛꯈ꯭ꯔꯦ꯫ ꯅꯤꯡꯊꯧꯅ ꯂꯥꯟꯃꯤ ꯑꯃ ꯊꯥꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤꯕꯨ ꯀꯧꯔꯝꯃꯤ꯫ ꯁꯅꯥꯅꯨꯁꯨ ꯃꯄꯥ ꯅꯤꯡꯊꯧꯒꯤ ꯀꯥꯗ ꯂꯥꯛꯂꯝꯃꯤ꯫ "ꯏꯄꯥ ꯅꯤꯡꯊꯧ, ꯅꯆꯥꯕꯨ ꯀꯧꯕꯗꯤ ꯀꯔꯤ ꯂꯩꯔꯕꯒꯦ?" "ꯏꯄꯥꯒꯤ ꯏꯕꯦꯝꯃ, ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯣ ꯌꯥꯝꯅ ꯂꯥꯜꯂꯤ. ꯅꯪꯅ ꯂꯧꯔꯨꯔꯤꯕ ꯁꯅꯥꯁꯤꯡ ꯑꯗꯣ ꯄꯤꯊꯣꯛꯈꯣ." "ꯏꯄꯥ ꯅꯤꯡꯊꯧ, ꯀꯔꯤꯒꯤ ꯄꯤꯊꯣꯛꯀꯗꯧꯔꯤꯕꯅꯣ? ꯁꯅꯥꯁꯤꯡꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯑꯣꯏꯔꯕꯅꯤ."
ꯋꯥꯍꯩ ꯈꯔꯁꯤ ꯍꯥꯏꯔꯝꯂꯒ ꯔꯥꯖꯀꯨꯃꯥꯔꯤ ꯁꯅꯥꯅꯨ ꯃꯄꯥ ꯅꯤꯡꯊꯧꯒꯤ ꯀꯥꯗꯒꯤ ꯌꯥꯝꯅ ꯁꯥꯎꯅ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯅꯤꯡꯊꯧꯁꯨ ꯃꯊꯥ ꯁꯥꯅ ꯂꯩꯍꯧꯏ꯫ ꯂꯩꯕꯥꯛ ꯑꯗꯨꯗ ꯂꯩꯔꯤꯕ ꯄ꯭ꯔꯖꯥꯁꯤꯡ ꯑꯗꯨ ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤ ꯂꯥꯛꯇꯨꯅ ꯁꯅꯥ ꯃꯨꯟꯕꯒꯤ ꯄꯥꯎ ꯇꯥꯔꯝꯃꯤ꯫ ꯃꯥꯒꯤ ꯁꯅꯥꯁꯤꯡ ꯑꯗꯨ ꯂꯩꯕꯥꯛ ꯇꯧꯗꯨꯅ ꯂꯩꯅꯨꯡꯗ ꯐꯨꯝꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯨꯄꯤ ꯑꯃꯠꯇ ꯁꯅꯥ ꯌꯥꯜꯂꯝꯗꯦ꯫ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯁꯨ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯆꯪꯗꯨꯅ ꯁꯅꯥ ꯊꯤꯔꯝꯃꯤ, ꯑꯗꯨꯕꯨ ꯐꯪꯂꯝꯗꯦ꯫ ꯂꯥꯟꯃꯤꯁꯤꯡꯗꯨ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯤꯗꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯎꯕꯗ ꯍꯔꯥꯎꯅ "ꯅꯈꯣꯏ ꯁꯅꯥ ꯄꯨꯔꯛꯂꯕ꯭ꯔꯥ?" ꯂꯥꯟꯃꯤ ꯑꯃꯅ ꯀꯤꯅ ꯍꯥꯏꯔꯛꯏ, "ꯔꯥꯖꯀꯨꯃꯥꯔꯤ, ꯌꯨꯝꯗ ꯆꯪꯗꯨꯅ ꯊꯤꯕ ꯌꯥꯕ ꯊꯤꯔꯕꯁꯨ ꯁꯅꯥ ꯑꯃꯠꯇ ꯐꯪꯗ꯭ꯔꯦ." "ꯀꯔꯤ? ꯁꯅꯥ ꯑꯃꯠꯇ ꯐꯪꯗ꯭ꯔꯦ ꯍꯥꯏꯕ?" ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯈꯨꯖꯥꯏ ꯑꯗꯨ ꯄꯥꯏꯗꯨꯅ ꯂꯥꯟꯃꯤ ꯑꯃꯗ ꯂꯪꯉꯛꯏ꯫ ꯈꯨꯖꯥꯏ ꯑꯗꯨ ꯂꯥꯟꯃꯤ ꯑꯗꯨꯒꯤ ꯃꯔꯥꯏꯕꯛꯇ ꯄꯥꯟꯗꯨꯅ ꯏ ꯊꯣꯛꯂꯝꯃꯤ꯫ "ꯅꯈꯣꯏꯗꯤ ꯄꯥꯡꯗꯕ ꯃꯤꯊꯤꯕꯣꯡ ꯉꯥꯛꯇꯅꯤ꯫ ꯃꯈꯣꯏꯅ ꯁꯅꯥꯁꯤꯡ ꯑꯗꯣ ꯃꯐꯝ ꯑꯃꯗ ꯂꯣꯠꯁꯤꯟꯗꯨꯅ ꯁꯣꯏꯗꯅ ꯊꯝꯂꯝꯒꯅꯤ꯫ ꯃꯈꯣꯏꯅ ꯂꯣꯠꯇꯨꯅ ꯊꯝꯂꯤꯕ ꯁꯅꯥꯁꯤꯡ ꯑꯗꯣ ꯄꯨꯊꯣꯔꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯄꯨꯊꯣꯔꯛꯑꯣ ꯍꯥꯏꯌꯣ, ꯌꯥꯗ꯭ꯔꯒꯅ ꯍꯥꯠꯂꯣ." "ꯐꯅꯤ ꯔꯥꯖꯀꯨꯃꯥꯔꯤ." ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯊꯣꯛꯈ꯭ꯔꯦ꯫ ꯂꯥꯟꯃꯤꯁꯤꯡꯗꯨ ꯃꯈꯣꯏ ꯃꯁꯦꯟ ꯋꯥꯔꯤ ꯁꯥꯅꯔꯝꯃꯤ꯫ ꯂꯥꯟꯃꯤ ꯑꯃꯅ, "ꯑꯩꯈꯣꯏꯒꯤ ꯔꯥꯖꯀꯨꯃꯥꯔꯤꯁꯦ ꯃꯁꯛꯇꯤ ꯐꯖꯩ ꯍꯥꯏꯕꯕꯨ ꯐꯠꯇꯤ ꯌꯥꯝ ꯐꯠꯇꯦ꯫ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧꯒ ꯃꯍꯥꯔꯥꯅꯤꯒꯗꯤ ꯌꯥꯝ ꯐꯩ꯫ ꯃꯥꯅ ꯐꯠꯇ꯭ꯔꯤꯁꯤꯅ ꯀꯅꯥ ꯂꯧꯗꯅ ꯐꯠꯇ꯭ꯔꯤꯅꯣ?" "ꯍꯩ, ꯌꯥꯔꯦ ꯇꯣꯛꯑꯣ꯫ ꯅꯈꯣꯏꯅ ꯉꯥꯡꯅꯔꯤꯕꯗꯣ ꯔꯥꯖꯀꯨꯃꯥꯔꯤꯅ ꯇꯥꯔꯕꯗꯤꯅꯦ ꯁꯤꯕꯒꯤ ꯗꯟꯗꯤ ꯐꯪꯖꯅꯤ." ꯑꯁꯨꯝꯅ ꯂꯥꯟꯃꯤꯁꯤꯡꯗꯨ ꯂꯩꯕꯥꯛ ꯄ꯭ꯔꯖꯥ ꯃꯤꯌꯥꯝ ꯑꯗꯨ ꯐꯨꯕ ꯆꯩꯕ ꯇꯧꯗꯨꯅ ꯁꯅꯥꯁꯤꯡ ꯑꯗꯨ ꯂꯧꯔꯝꯃꯤ꯫ ꯁꯅꯥ ꯄꯨꯊꯣꯔꯛꯎ ꯌꯥꯗꯕꯁꯤꯡ ꯑꯗꯨꯅ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯍꯥꯠꯂꯝꯃꯤ꯫ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯁꯤꯕ ꯀꯤꯕꯅ ꯁꯅꯥꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯄꯤꯅꯔꯝꯃꯤ꯫ ꯂꯥꯟꯃꯤꯁꯤꯡꯗꯨ ꯁꯅꯥ ꯃꯌꯥꯝ ꯑꯗꯨ ꯄꯨꯗꯨꯅ ꯀꯣꯅꯨꯡꯗ ꯍꯜꯂꯛꯂꯝꯃꯤ, ꯑꯗꯨꯒ ꯔꯥꯖꯀꯨꯃꯥꯔꯤꯗ ꯄꯤꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯁꯅꯥꯁꯤꯡ ꯑꯗꯨ ꯎꯕꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯂꯩꯕꯥꯛ ꯄ꯭ꯔꯖꯥꯁꯤꯡꯗꯨ ꯔꯥꯖꯀꯨꯃꯥꯔꯤꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨꯗ ꯄꯦꯟꯅꯔꯝꯗꯦ꯫ ꯔꯥꯖꯀꯨꯃꯥꯔꯤꯕꯨꯁꯨ ꯌꯥꯝꯅ ꯁꯥꯎꯅꯔꯝꯃꯤ꯫ ꯅꯣꯡꯃ ꯁꯅꯥꯅꯨꯅ ꯂꯩꯀꯣꯜꯗ ꯐꯝꯂꯝꯃꯤ꯫ ꯃꯅꯥꯛ ꯑꯗꯨꯗ ꯑꯍꯥꯎ ꯑꯊꯨꯝ ꯃꯌꯥꯝ ꯑꯃꯁꯨ ꯊꯝꯂꯝꯃꯤ꯫ ꯁꯅꯥꯅꯨꯒꯤ ꯃꯅꯥꯛꯇ ꯊꯝꯂꯤꯕ ꯑꯍꯥꯎ ꯑꯊꯨꯝ ꯑꯗꯨ ꯎꯕꯗ ꯃꯕꯨꯛ ꯂꯥꯝꯂꯕ ꯁꯅꯥꯒꯤ ꯎꯆꯦꯛ ꯑꯃꯅ ꯎꯔꯝꯃꯤ꯫ ꯎꯆꯦꯛ ꯑꯗꯨ ꯄꯥꯏꯊꯔꯛꯇꯨꯅ ꯁꯅꯥꯅꯨꯒꯤ ꯑꯍꯥꯎ ꯑꯊꯨꯝ ꯑꯗꯨ ꯆꯥꯔꯝꯃꯤ꯫ ꯁꯅꯥꯅꯨ ꯎꯆꯦꯛ ꯑꯗꯨꯅ ꯃꯥꯒꯤ ꯆꯥꯅꯅꯕ ꯑꯍꯥꯎ ꯑꯊꯨꯝ ꯊꯝꯕ ꯑꯗꯨ ꯆꯥꯕ ꯎꯕꯗ ꯃꯈꯨꯠ ꯑꯗꯨꯅ ꯎꯆꯦꯛ ꯑꯗꯨꯕꯨ ꯇꯥꯞ ꯐꯥꯔꯝꯃꯤ꯫ "ꯔꯥꯖꯀꯨꯃꯥꯔꯤ, ꯑꯩꯕꯨ ꯐꯥꯕꯤꯒꯅꯨ꯫ ꯄꯨꯛ ꯂꯥꯝꯂꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯑꯍꯥꯎ ꯑꯊꯨꯝ ꯑꯁꯦ ꯆꯥꯖꯕꯅꯤ꯫ ꯑꯩꯒꯤ ꯆꯥꯅꯅꯕ ꯑꯍꯥꯎ ꯑꯊꯨꯝꯕꯨ ꯅꯪꯅ ꯃꯥꯡꯊꯣꯛꯂꯕ ꯅꯪ ꯍꯧꯖꯤꯛ ꯍꯥꯠꯄ ꯇꯥꯔꯦꯗꯅ." ꯑꯁꯤ ꯍꯥꯏꯗꯨꯅ ꯎꯆꯦꯛ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯏ꯫ ꯎꯆꯦꯛ ꯑꯗꯨ ꯃꯨꯟꯅ ꯌꯦꯡꯂꯨꯕ ꯑꯗꯨꯗ ꯈꯪꯂꯦ ꯎꯆꯦꯛ ꯑꯁꯤ ꯁꯅꯥꯒꯤ ꯎꯆꯦꯛꯅꯤ ꯍꯥꯏꯕ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯁꯅꯥꯅꯨ ꯍꯔꯥꯎꯅ, "ꯑꯌꯥ, ꯎꯆꯦꯛ ꯑꯁꯤꯗꯤ ꯑꯆꯝꯕ ꯎꯆꯦꯛ ꯅꯠꯇꯦ, ꯁꯅꯥꯒꯤ ꯎꯆꯦꯛꯅꯤ꯫ ꯑꯗꯨꯗꯤ ꯑꯩ ꯎꯆꯦꯛ ꯑꯁꯦ ꯍꯥꯠꯄ ꯌꯥꯗ꯭ꯔꯦ꯫ ꯎꯆꯦꯛ ꯑꯁꯤꯕꯨ ꯌꯣꯠꯀꯤ ꯄꯣꯟꯗ ꯌꯣꯛꯂꯒꯦ꯫ ꯔꯥꯖꯀꯨꯃꯥꯔꯤ, ꯑꯩꯕꯨ ꯐꯥꯕꯤꯒꯅꯨ꯫ ꯑꯩꯒꯤ ꯏꯇꯥ ꯎꯆꯦꯛꯅ ꯑꯩꯕꯨ ꯍꯜꯂꯛꯄ ꯉꯥꯏꯔꯝꯒꯅꯤꯌꯦ, ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯌꯨ." ꯎꯆꯦꯛ ꯑꯗꯨꯅ ꯍꯥꯏꯖꯔꯕꯁꯨ ꯁꯅꯥꯅꯨꯅ ꯇꯥꯕꯤꯔꯝꯗꯦ꯫ ꯎꯆꯦꯛ ꯑꯗꯨꯕꯨ ꯌꯣꯠꯀꯤ ꯄꯣꯟꯗ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯤꯅ ꯎꯆꯦꯛ ꯐꯥꯈꯤꯕꯗꯨ ꯎꯆꯦꯛ ꯑꯗꯨꯒꯤ ꯃꯇꯥ ꯑꯗꯨꯅꯁꯨ ꯎꯔꯝꯃꯤ꯫ ꯎꯆꯦꯛ ꯑꯗꯨ ꯑꯇꯤꯌꯥꯗ ꯀꯟꯅ ꯄꯥꯏꯔꯛꯇꯨꯅ ꯃꯤꯇ꯭ꯔꯪ ꯇꯧꯕ ꯌꯥꯝꯅ ꯍꯩꯕ ꯊꯧꯕꯒꯤ ꯃꯅꯥꯛꯇ ꯄꯥꯏꯔꯛꯂꯝꯃꯤ꯫ ꯎꯆꯦꯛꯇꯨ ꯊꯧꯕꯗ ꯌꯦꯡꯂꯒ, "ꯃꯤꯇ꯭ꯔꯪ ꯍꯩꯕ, ꯅꯍꯥꯛꯅ ꯑꯩꯒꯤ ꯏꯇꯥ ꯎꯆꯦꯛꯄꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ꯫ ꯑꯩꯅ ꯃꯇꯧ ꯀꯔꯝꯅ ꯀꯟꯒꯗꯧꯔꯤꯕ? ꯑꯩꯒ ꯑꯩꯒꯤ ꯏꯇꯥ ꯎꯆꯦꯛꯀ ꯑꯔꯥꯞꯄ ꯎꯃꯪ ꯑꯃꯗꯒꯤ ꯂꯥꯛꯄꯅꯤ꯫ ꯑꯩꯒꯤ ꯏꯇꯥꯗꯣ ꯃꯆꯤꯟꯖꯥꯛ ꯊꯤꯕ ꯆꯠꯈꯤꯕꯅꯤ꯫ ꯁꯅꯥꯗ ꯆꯣꯞꯄꯤ ꯔꯥꯖꯀꯨꯃꯥꯔꯤ ꯁꯅꯥꯅꯨꯅ ꯑꯩꯒꯤ ꯏꯇꯥ ꯎꯆꯦꯛꯄꯨ ꯐꯥꯗꯨꯅ ꯃꯥꯒꯤ ꯌꯣꯠꯀꯤ ꯄꯣꯟꯗ ꯑꯩꯒꯤ ꯏꯇꯥ ꯎꯆꯦꯛꯄꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯈ꯭ꯔꯦ꯫ ꯍꯦ ꯃꯤꯇ꯭ꯔꯪ ꯍꯩꯕ ꯅꯨꯄꯥ, ꯑꯩꯒꯤ ꯃꯇꯦꯡ ꯑꯃꯨꯛꯇ ꯄꯥꯡꯕꯤꯌꯨ꯫ ꯁꯅꯥꯒꯤ ꯎꯆꯦꯛ ꯑꯩꯅ ꯅꯪꯒꯤ ꯅꯇꯥ ꯎꯆꯦꯛꯄꯨ ꯌꯣꯠꯀꯤ ꯄꯣꯟ ꯃꯅꯨꯡ ꯑꯗꯨꯗꯒꯤ ꯁꯣꯏꯗꯅ ꯂꯧꯊꯣꯛꯀꯅꯤ." ꯊꯧꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯎꯆꯦꯛ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯁꯅꯥꯅꯨ ꯆꯥꯛ ꯇꯣꯛꯂꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯇꯨꯝꯂꯝꯃꯤ꯫ ꯊꯧꯕ ꯀꯣꯅꯨꯡꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯤꯇ꯭ꯔꯪ ꯇꯧꯗꯨꯅ ꯀꯣꯅꯨꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯇꯨꯝꯍꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯀꯥꯗ ꯆꯪꯉꯛꯇꯨꯅ ꯌꯣꯠꯀꯤ ꯄꯣꯟ ꯑꯗꯨꯗ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯁꯅꯥꯒꯤ ꯎꯆꯦꯛ ꯑꯗꯨꯕꯨ ꯊꯥꯗꯣꯛꯄꯤꯔꯝꯃꯤ꯫ ꯊꯧꯕ ꯔꯥꯖꯀꯨꯃꯥꯔꯤ ꯁꯅꯥꯅꯨꯅ ꯇꯨꯝꯂꯤꯕ ꯑꯗꯨꯗ ꯌꯦꯡꯗꯨꯅ, "ꯐꯠꯇ꯭ꯔꯕꯤ ꯔꯥꯖꯀꯨꯃꯥꯔꯤ, ꯅꯪꯅ ꯇꯧꯔꯨꯕ ꯐꯠꯇꯕ ꯊꯕꯛꯁꯤꯡ ꯑꯗꯨꯒꯤ ꯃꯍꯩꯁꯨ ꯅꯪꯅ ꯐꯪꯒꯅꯤ꯫
ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯤꯇ꯭ꯔꯪ ꯇꯧꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯥꯡꯈꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯁꯨ ꯉꯥꯜꯂꯝꯃꯤ꯫ ꯁꯅꯥꯅꯨꯁꯨ ꯇꯨꯝꯕ ꯍꯧꯒꯠꯂꯛꯂꯦ꯫ ꯁꯅꯥꯅꯨꯅ ꯇꯨꯝꯕ ꯍꯦꯛ ꯍꯧꯒꯠꯂꯛꯄꯒ ꯃꯥꯒꯤ ꯁꯅꯥꯒꯤ ꯎꯆꯦꯛ ꯑꯗꯨꯗ ꯍꯥꯟꯅ ꯌꯦꯡꯂꯛꯏ꯫ ꯌꯣꯠꯀꯤ ꯄꯣꯟ ꯃꯅꯨꯡ ꯑꯗꯨꯗ ꯌꯥꯎꯔꯝꯗꯕ ꯑꯗꯨꯗ ꯔꯥꯖꯀꯨꯃꯥꯔꯤ ꯌꯥꯝꯅ ꯁꯥꯎꯅ ꯃꯅꯥꯏꯅꯨꯕꯤꯁꯤꯡꯗ ꯀꯧꯔꯝꯃꯤ꯫ ꯃꯅꯥꯏꯅꯨꯕꯤꯁꯤꯡ ꯑꯗꯨꯁꯨ ꯔꯥꯖꯀꯨꯃꯥꯔꯤꯅ ꯁꯥꯎꯅ ꯀꯧꯔꯛꯄ ꯑꯗꯨꯗ ꯂꯣꯏꯅ ꯆꯦꯟꯅꯔꯛꯏ꯫ ꯃꯅꯥꯏꯅꯨꯕꯤ ꯑꯃꯅ ꯀꯤꯅ, "ꯀꯩꯗꯧꯕꯤꯔꯕꯒꯦ ꯔꯥꯖꯀꯨꯃꯥꯔꯤ? ꯑꯩꯒꯤ ꯁꯅꯥꯒꯤ ꯎꯆꯦꯛ ꯑꯗꯣ ꯃꯐꯝ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯦ?" "ꯔꯥꯖꯀꯨꯃꯥꯔꯤ, ꯑꯩꯈꯣꯏꯗꯤ ꯁꯅꯥꯒꯤ ꯎꯆꯦꯛ ꯑꯗꯣ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯅꯣ ꯈꯪꯖꯗꯦ꯫ ꯆꯠꯂꯣ ꯍꯧꯖꯤꯛꯃꯛ, ꯑꯩꯒꯤ ꯁꯅꯥꯒꯤ ꯎꯆꯦꯛ ꯑꯗꯣ ꯐꯪꯅꯅꯕ ꯊꯤꯔꯒ ꯑꯩꯉꯣꯟꯗ ꯁꯤꯟꯅꯒꯗꯕꯅꯤ꯫ ꯁꯤꯟꯅꯕ ꯉꯝꯗ꯭ꯔꯕꯗꯤ ꯅꯈꯣꯏ ꯂꯣꯏꯅ ꯍꯥꯠꯀꯅꯤ." ꯂꯥꯟꯃꯤꯁꯤꯡꯗꯣ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯋꯥ ꯑꯗꯨꯗ ꯌꯥꯝꯅ ꯀꯤꯅꯔꯝꯃꯤ꯫ ꯂꯥꯟꯃꯤ ꯑꯃ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ, "ꯏꯅꯤꯡꯊꯧ, ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯈꯨꯠꯇꯒꯤ ꯑꯩꯈꯣꯏꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ." "ꯀꯔꯤ ꯇꯧꯔꯕꯒꯦ? ꯍꯥꯏꯌꯨ ꯂꯥꯟꯃꯤ." "ꯏꯅꯤꯡꯊꯧ, ꯔꯥꯖꯀꯨꯃꯥꯔꯤꯅ ꯃꯥꯒꯤ ꯁꯅꯥꯒꯤ ꯎꯆꯦꯛ ꯑꯗꯣ ꯊꯤꯕ ꯐꯪꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯂꯣꯏꯅ ꯍꯥꯠꯀꯅꯤ ꯍꯥꯏ." "ꯑꯣꯟꯊꯣꯛꯄꯅꯤꯗ ꯑꯩꯒꯤ ꯏꯆꯥꯁꯦ! ꯐꯔꯦ, ꯂꯥꯟꯃꯤ, ꯅꯪ ꯆꯠꯂꯣ." ꯂꯥꯟꯃꯤ ꯑꯗꯨꯁꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯋꯥꯈꯜꯗ ꯈꯜꯂꯝꯃꯤ, "ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯁꯤꯅ ꯁꯅꯥꯗ ꯑꯁꯨꯛ ꯌꯥꯝꯅ ꯆꯣꯞꯂꯤꯕ ꯑꯁꯤꯕꯨ, ꯐꯔꯦ, ꯔꯥꯖꯀꯨꯃꯥꯔ ꯑꯐꯕ ꯑꯃ ꯌꯦꯡꯂꯒ ꯂꯨꯍꯣꯡꯕꯤꯔꯒꯦ." ꯅꯤꯡꯊꯧꯅ ꯂꯥꯟꯃꯤ ꯑꯃ ꯊꯥꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯕꯨ ꯀꯧꯍꯜꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯤꯁꯨ ꯃꯄꯥ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ "ꯏꯄꯥ ꯅꯤꯡꯊꯧ, ꯅꯆꯥꯕꯨ ꯀꯧꯕꯕꯨ ꯀꯔꯤ ꯇꯥꯛꯄꯤꯒꯗꯕ?" "ꯏꯄꯥꯒꯤ ꯁꯅꯥꯅꯨ, ꯍꯧꯖꯤꯛꯇꯤ ꯅꯪꯁꯨ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯛꯂꯦ꯫ ꯑꯗꯨꯅ ꯑꯐꯕ ꯔꯥꯖꯀꯨꯃꯥꯔ ꯑꯃ ꯈꯜꯂꯒ ꯏꯆꯥꯕꯨ ꯊꯥꯖꯔꯒꯦ ꯈꯜꯂꯤ꯫ ꯅꯪꯅ ꯀꯔꯤ ꯈꯜꯂꯤꯕ?" "ꯏꯄꯥ ꯅꯤꯡꯊꯧꯅ ꯍꯥꯏꯔꯤꯕꯗꯣ ꯅꯆꯥꯁꯨ ꯌꯥꯖꯔꯦ꯫ ꯑꯗꯨꯕꯨ ꯏꯄꯥ ꯅꯤꯡꯊꯧ, ꯑꯩꯒ ꯂꯩꯃꯤꯟꯅꯒꯗꯧꯔꯤꯕ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯗꯤ ꯑꯩꯅ ꯈꯟꯖꯒꯅꯤ." "ꯅꯪꯅ ꯀꯔꯝꯕ ꯃꯈꯜꯒꯤ ꯔꯥꯖꯀꯨꯃꯥꯔ ꯄꯥꯝꯂꯤꯕ?" "ꯑꯩꯉꯣꯟꯗ ꯁꯅꯥ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯄꯤꯕ ꯉꯝꯕ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯗ ꯂꯨꯍꯣꯡꯒꯅꯤ." "ꯐꯔꯦ, ꯑꯗꯨꯗꯤ ꯍꯌꯦꯡꯃꯛ ꯑꯇꯣꯞꯄ ꯂꯩꯕꯥꯛꯀꯤ ꯔꯥꯖꯀꯨꯃꯥꯔꯁꯤꯡꯗꯣ ꯀꯧꯔꯒꯦ꯫ ꯆꯠꯂꯣ ꯆꯠꯂꯣ." ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯁꯨ ꯆꯠꯈꯤ꯫ ꯅꯤꯡꯊꯧꯅ ꯑꯇꯣꯞꯄ ꯂꯩꯕꯥꯛꯁꯤꯡꯗ ꯄꯥꯎꯖꯦꯜ ꯄꯤꯔꯝꯃꯤ꯫ ꯄꯥꯎꯖꯦꯜ ꯑꯗꯨ ꯐꯪꯕꯗ ꯔꯥꯖꯀꯨꯃꯥꯔ ꯃꯌꯥꯝ ꯑꯃ ꯀꯣꯅꯨꯡꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯔꯛ ꯑꯗꯨꯗ ꯊꯧꯕꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯃꯆꯥꯅꯨꯄꯤ ꯁꯅꯥꯅꯨꯕꯨ ꯀꯧꯊꯣꯛꯇꯨꯅ ꯃꯥꯒꯤ ꯑꯄꯥꯝꯕ ꯅꯨꯄꯥ ꯈꯜꯍꯜꯂꯝꯃꯤ꯫ ꯁꯅꯥꯅꯨ ꯔꯥꯖꯀꯨꯃꯥꯔ ꯑꯃꯗ ꯑꯣꯟꯁꯤꯟꯗꯨꯅ, "ꯔꯥꯖꯀꯨꯃꯥꯔ, ꯅꯪ ꯑꯩꯉꯣꯟꯗ ꯁꯅꯥ ꯀꯌꯥꯝ ꯄꯤꯕ ꯉꯝꯒꯅꯤ?" "ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯑꯔꯨꯝꯕꯒ ꯁꯅꯥꯒ ꯑꯣꯟꯗꯨꯅ ꯄꯤꯕ ꯉꯝꯒꯅꯤ." ꯔꯥꯖꯀꯨꯃꯥꯔ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯔꯥꯖꯀꯨꯃꯥꯔꯤ, ꯑꯩꯍꯥꯛꯇꯤ ꯁꯅꯥꯒꯤ ꯌꯨꯝ ꯑꯃ ꯁꯥꯗꯨꯅ ꯄꯤꯕ ꯉꯝꯒꯅꯤ." "ꯔꯥꯖꯀꯨꯃꯥꯔꯤ, ꯑꯩꯍꯥꯛꯅ ꯔꯥꯖꯀꯨꯃꯥꯔꯤꯒꯤꯗꯃꯛ ꯁꯅꯥꯒꯤ ꯆꯤꯡ ꯑꯃ ꯄꯤꯕ ꯉꯝꯒꯅꯤ." ꯊꯧꯕꯅ, "ꯑꯩꯗꯤ ꯔꯥꯖꯀꯨꯃꯥꯔꯗꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯔꯥꯖꯀꯨꯃꯥꯔꯤꯅ ꯄꯤꯌꯨ ꯍꯥꯏꯕ ꯁꯅꯥ ꯃꯈꯩꯗꯣ ꯑꯩ ꯄꯤꯕ ꯉꯝꯒꯅꯤ." ꯁꯅꯥꯅꯨ ꯊꯧꯕꯗ ꯌꯦꯡꯗꯨꯅ, "ꯑꯗꯨꯗꯤ ꯏꯁꯥ ꯄꯨꯝꯕ ꯁꯅꯥꯒꯤ ꯑꯣꯜꯍꯟꯕ ꯉꯝꯒꯗ꯭ꯔꯥ?" ꯊꯧꯕ ꯅꯣꯛꯐꯦꯠ ꯇꯧꯔꯒ, "ꯉꯝꯒꯅꯤ꯫ ꯍꯧꯖꯤꯛꯃꯛ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯁꯝ ꯑꯗꯣ ꯁꯅꯥꯒꯤ ꯁꯝ ꯑꯣꯜꯍꯜꯂꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯃꯤꯇ꯭ꯔꯪ ꯇꯧꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯁꯝ ꯑꯗꯨ ꯁꯅꯥꯒꯤ ꯁꯝ ꯑꯣꯜꯍꯜꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯁꯅꯥꯅꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯁꯅꯥꯅꯨꯅ, "ꯏꯄꯥ ꯅꯤꯡꯊꯧ, ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯇꯤꯛ ꯆꯥꯕ ꯅꯨꯄꯥꯗꯤ ꯃꯍꯥꯛꯅꯤ꯫ ꯑꯩ ꯃꯍꯥꯛꯀ ꯂꯨꯍꯣꯡꯒꯅꯤ." ꯅꯤꯡꯊꯧꯁꯨ ꯃꯆꯥꯅꯨꯄꯤ ꯑꯗꯨꯒꯤ ꯋꯥ ꯑꯗꯨꯗ ꯌꯥꯔꯝꯃꯤ꯫ ꯂꯩꯄꯥꯛ ꯃꯤꯌꯥꯝ ꯈꯪꯅ ꯁꯅꯥꯅꯨꯒ ꯊꯧꯕꯒ ꯆꯥꯎꯅ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯂꯨꯍꯣꯡꯂꯗꯨꯅ ꯊꯧꯕꯅ ꯁꯅꯥꯅꯨꯕꯨ ꯄꯨꯗꯨꯅ ꯆꯠꯈꯤ꯫ ꯊꯧꯕꯅ ꯃꯤꯇ꯭ꯔꯪ ꯇꯧꯗꯨꯅ ꯁꯅꯥꯒꯤ ꯀꯣꯅꯨꯡ ꯑꯃ ꯊꯣꯛꯍꯜꯂꯝꯃꯤ꯫ ꯁꯅꯥꯅꯨ ꯁꯅꯥꯒꯤ ꯀꯣꯅꯨꯡ ꯑꯗꯨ ꯎꯕꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯊꯧꯕꯒꯤ ꯃꯥꯡ ꯊꯥꯗꯨꯅ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯀꯣꯅꯨꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯄꯣꯠ ꯆꯩꯁꯤꯡ ꯑꯗꯨ ꯁꯅꯥꯒꯤ ꯉꯥꯛꯇ ꯑꯣꯏꯔꯝꯃꯤ꯫ ꯁꯅꯥꯅꯨꯗꯤ ꯍꯔꯥꯎꯕꯅ ꯌꯥꯗ꯭ꯔꯦ꯫ ꯁꯅꯥꯒꯤ ꯐꯃꯨꯡ ꯑꯗꯨꯗ ꯀꯥꯈꯠꯇꯨꯅ ꯇꯨꯝꯂꯤ꯫ ꯊꯧꯕꯅ, "ꯔꯥꯖꯀꯨꯃꯥꯔꯤ, ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯋꯥꯔꯝꯂꯒꯅꯤ꯫ ꯄꯣꯊꯥꯕꯤꯔꯣ, ꯑꯩꯁꯨ ꯄꯣꯊꯥꯔꯨꯔꯒꯦ." "ꯍꯣꯏ." ꯊꯧꯕꯁꯨ ꯊꯣꯛꯈ꯭ꯔꯦ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯁꯅꯥꯅꯨ ꯁꯅꯥꯒꯤ ꯐꯃꯨꯡ ꯑꯗꯨꯗ ꯍꯤꯞꯇꯨꯅ, "ꯑꯩꯅ ꯃꯇꯝ ꯀꯌꯥꯗꯒꯤ ꯃꯪꯖꯔꯛꯄ ꯃꯪꯂꯥꯟ ꯑꯗꯣ ꯉꯁꯤꯗꯤ ꯃꯪꯐꯥꯎꯅꯔꯕ꯫ ꯉꯁꯤꯗꯤ ꯑꯩ ꯁꯅꯥꯒꯤ ꯐꯃꯨꯡꯗ ꯍꯤꯞꯄ ꯐꯪꯂꯕ꯫ ꯁꯅꯥꯒꯤ ꯐꯃꯨꯡ ꯑꯁꯤꯗ tumlabadi mang nungaigadaba male ngaihakta tumkhige asi haiduna sananu sanagi phamung aduda tumlami adubu akiba mang ama manglami hingchabi amana sananu bu tanarami
Sananu hingchabi adubu kiduna koichen chelame. Hingchabi aduna Sananubu phage hek taubaga thaubana Sananubu haudorae. Rajkumari Sananu su mamai mamit ado humangna punglup luplame. Sananu pakhatna hawalae. Thaubadi Sananugi mamangda uriba sing ado khanglame. Adubu khangdaba saduna Kadore Rajkumari Kishu thaude Rajkumari chak chananaba tawrisi lao. Hoi Asumna thaubaga Sananuga chak chananaba tawrame. Chakto charame. Insang adu phana hawrabasu chabadi yaramde. Khara charaga okle haiduna hugatkre. Thauba Rajkumari na jatkiba ado nofet tawna yengduna lay. Matam kharadi Rajkumari Sananu ado konung aduda harau na layrame. Adubu Sanagi konung adudagi hentoktana asum layrakpana ma haujikti mafam aduda layningaktre. Sanana chingdum muwangna layrabasu kalakpa phawkhidre. Rajkumari ado thaubugi manakta changlaktuna Nupa aigi ipa ningthau Ima Maharani amadi ibung sing udaba kuire konungda amukta chaluse. Rajkumari Haujikti nang konung asidagi mapan thokpa yararoi. Nangna konung asidagi khong thangdokhibaga Sanagi konung ase mangani. Nangi apamba Sana hayo ai pige. Ai Sana amata pamdre. Ai ipa ningthauga Ima Maharaniga gi manakta yamna chatningi. Phare Sana sing asi mangkhibada nangna sana yarabra hayu Rajkumari. Ai sana yare ngasidi ai khangle. Sana lupa mayam leibadagi maningtamna hingba punsina hena nungaiba oiramle. Leibak praja miyamdasu aina phattaba thabak kaya chathaki. Leibak praja miyamda aina tawkhiba mayam ado lale haina haijagani. Thauba nofet tawduna ngasi nangna wakhal tarakpase ubada ai yamna nungairi. Hare lao nangi ipa ningthaugi manakta chatlase. Asumna thaubana mitrang tawduna sagol apaibi ama thokhalame. Sagol apaibi aduda tongduna makhoi ani Rajkumari ki leibak aduda laklame. Makhoi anina asumna lakpada Rajkumari ki leibak yauraduna sagol adu atiya mathakdagi paitharaklame. Lanmi sing adu Rajkumari ga thaubaga sagol apaibi tongduna lakpadu ubada lanmi amana chenduna ningthauda pau pirame. Ningthauga Maharani ga su thoglai. Makhoi su yamna ngaklame. Sananu mapa ningthauga mama Maharani ga uba aduda mabuk ning nungsiraduna kablai. Laima machagi manakta changlaktuna Imagi ibema karigi ichana kablibano. Ima nachana Ima amadi ipa ningthaugi mafamda yam lankre. Nachabu mukta ngakpiyo. Ngasi ichana wakhal tarakpase Ima yamna harawi. Lao konungda changsi. Hoi Ima. Mayamdo konung manungda loina changki adubu thaubadi changlamde. Sananu thaubana konung aduda changaktaba aduda tunghanda yenglai. Thaubadi hanagi mafam aduda leptuna adumak lairame. Nupa konungda changsi lao. Rajkumari haujikti ai konungda changba yadre. Konungda changba yadriba karigina nupa. Rajkumari ngasigi mikup asina aigi punsigi aroiba mikupni. Karino nangna harisibu nupa ai wakhal taba ngamdre. Aibu wakhal amukta tahalo. Asengbane Rajkumari matam amada aina mitrang tawduna saji amabu hatki. Saji adudi icham chamba saji oiramdre. Larembina onba saji oirame. Larembi aduna aingonda sauna sap tawrame. Aina nungsiba khanglakpa mikup aduda aigi aroiba oyu haiduna. Adubu ai ngasidi nungsiba phaurakle Rajkumari. Ai nangbu thamoi sengna nungsiye. Wahai khara se hairamlaga thauba lemaida gyan mangduna taake. Sananu chensenduna thaubagi thawai yaudraba hakchang adubu konduna. Nupa aisu nangbu nungsiye. Nang aibu thadokduna chatkhiba yaroye. Rajkumari na kablibadu tabada konungda lairiba mising adu loina tholaktuna yengnarame. Ningthauga Maharani ga su thoraklame. Oiramliba mataw aduda ningthau ngakna. Ipagi bema karino tawramliba mataw aside. Ipa ningthau mahakse aikhoi mayambu thadokduna chatkre.
ꯏꯄꯥ ꯅꯤꯡꯊꯧ ꯃꯍꯥꯛꯄꯨ ꯑꯃꯨꯛꯇ ꯈꯥꯝꯕꯤꯌꯣ꯫ ꯂꯩꯃ ꯃꯆꯥꯅꯨꯄꯤ ꯁꯅꯥꯅꯨꯕꯨ ꯊꯦꯝꯗꯨꯅ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯈꯞꯂꯅꯨ ꯇꯣꯛꯂꯨ ꯄꯨꯝꯅꯃꯛ ꯑꯁꯦ ꯏꯁꯣꯔ ꯃꯥꯅ ꯅꯪꯒꯤ ꯂꯥꯏꯕꯛꯇ ꯑꯁꯨꯝꯅ ꯊꯣꯛꯑꯣ ꯍꯥꯏꯗꯨꯅ ꯇꯝꯂꯝꯂꯕꯅꯤ꯫ ꯏꯃꯥ ꯑꯩ ꯃꯥ ꯌꯥꯎꯗꯅ ꯍꯤꯡꯕ ꯉꯝꯃꯣꯏ꯫ ꯅꯆꯥꯕꯨ ꯑꯆꯨꯝꯕ ꯂꯝꯕꯤꯗ ꯄꯨꯕꯤꯔꯛꯈꯤꯕꯗꯤ ꯃꯍꯥꯛꯅꯅꯤ꯫ ꯁꯤꯔꯕꯁꯨ ꯑꯩꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯁꯤꯃꯤꯟꯅꯒꯅꯤꯌꯦ꯫ ꯁꯅꯥꯅꯨꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨ ꯅꯤꯡꯊꯧꯒ ꯃꯍꯥꯔꯥꯅꯤꯒꯅ ꯌꯥꯔꯝꯗꯦ꯫ ꯅꯤꯡꯊꯧꯒ ꯃꯍꯥꯔꯥꯅꯤꯒꯅ ꯊꯦꯝꯂꯕꯁꯨ ꯁꯅꯥꯅꯨꯅ ꯌꯥꯔꯝꯗꯦ꯫ ꯁꯅꯥꯅꯨꯅ ꯃꯄꯥ ꯅꯤꯡꯊꯧꯗ ꯊꯧꯕꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯒ ꯃꯥꯒ ꯄꯨꯟꯅ ꯁꯨꯔꯨꯡ ꯑꯃꯗ ꯂꯩꯖꯒꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯅꯤꯡꯊꯧꯁꯨ ꯃꯆꯥꯅꯨꯄꯤꯒꯤ ꯑꯄꯥꯝꯕ ꯑꯗꯨ ꯇꯧꯖꯔꯁꯅꯨ ꯈꯜꯂꯗꯨꯅ ꯃꯆꯥꯅꯨꯄꯤꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯌꯥꯔꯝꯃꯤ꯫ ꯁꯅꯥꯅꯨꯒ ꯊꯧꯕꯒ ꯁꯨꯔꯨꯡ ꯑꯃꯗ ꯂꯩꯔꯝꯃꯤ꯫ ꯁꯅꯥꯅꯨ ꯊꯧꯕꯗ ꯌꯦꯡꯗꯨꯅ ꯀꯞꯇꯨꯅꯇ ꯂꯩꯔꯝꯃꯤ꯫ ꯁꯅꯥꯅꯨꯒꯤ ꯃꯇꯧ ꯑꯗꯨ ꯂꯥꯏꯔꯦꯝꯕꯤ ꯑꯃꯅ ꯎꯔꯝꯃꯤ꯫ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨ ꯂꯤꯟ ꯑꯣꯟꯗꯨꯅ ꯁꯅꯥꯅꯨꯅ ꯂꯩꯔꯤꯕ ꯁꯨꯔꯨꯡ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯁꯅꯥꯅꯨ ꯆꯥꯗ ꯊꯛꯇꯕꯅ ꯃꯌꯥꯡ ꯌꯥꯝꯅ ꯀꯪꯁꯤꯜꯂꯦ꯫ ꯂꯥꯏꯔꯦꯝꯕꯤ ꯑꯣꯟꯕ ꯂꯤꯟ ꯑꯗꯨꯅ ꯊꯧꯕꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯇꯞꯅ ꯆꯪꯁꯤꯜꯂꯤ꯫ ꯂꯤꯟ ꯑꯗꯨꯅ ꯆꯪꯁꯤꯜꯂꯛꯄ ꯑꯗꯨ ꯁꯅꯥꯅꯨꯅ ꯎꯔꯝꯃꯤ꯫ ꯁꯅꯥꯅꯨꯅ ꯂꯤꯟ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯍꯦ ꯂꯤꯟ ꯑꯩꯒꯤ ꯅꯨꯄꯥꯗ ꯆꯤꯛꯄꯤꯒꯅꯨ ꯑꯩꯒꯤ ꯅꯨꯄꯥꯒꯤ ꯃꯍꯨꯠꯇꯅꯦ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯆꯤꯛꯎ꯫ ꯂꯤꯟ ꯑꯗꯨꯁꯨ ꯁꯅꯥꯅꯨꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯇꯞꯅ ꯆꯪꯁꯤꯜꯂꯤ꯫ ꯁꯅꯥꯅꯨ ꯑꯀꯤꯕ ꯑꯃꯠꯇ ꯌꯥꯎꯗꯅ ꯐꯝꯂꯤ꯫ ꯁꯅꯥꯅꯨꯅ ꯃꯥꯒꯤ ꯅꯨꯄꯥꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯕꯒꯤ ꯈꯪꯂꯕꯗ ꯂꯤꯟ ꯑꯗꯨ ꯂꯥꯏꯔꯦꯝꯕꯤ ꯑꯣꯟꯊꯣꯔꯛꯈꯤ꯫ ꯃꯇꯧꯗꯨ ꯎꯕꯗ ꯁꯅꯥꯅꯨꯅ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯁꯅꯥꯅꯨ ꯑꯩ ꯂꯤꯟ ꯅꯠꯇꯦ ꯂꯥꯏꯔꯦꯝꯕꯤꯅꯤ꯫ ꯅꯪꯅ ꯅꯪꯒꯤ ꯅꯨꯄꯥꯕꯨ ꯅꯨꯡꯁꯤꯕ ꯎꯕꯗ ꯂꯤꯟ ꯑꯣꯟꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯁꯅꯥꯅꯨ ꯃꯈꯨꯠ ꯑꯅꯤ ꯂꯣꯟꯅꯗꯨꯅ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯗ ꯍꯥꯏꯖꯔꯝꯃꯤ꯫ ꯏꯃꯥ ꯂꯥꯏꯔꯦꯝꯕꯤ ꯑꯩꯒꯤ ꯅꯨꯄꯥꯁꯦ ꯑꯃꯨꯛꯇ ꯍꯤꯡꯍꯟꯕꯤꯌꯨ꯫ ꯑꯩꯒꯤ ꯅꯨꯄꯥꯒꯤ ꯃꯍꯨꯠꯇ ꯑꯩꯒꯤ ꯊꯋꯥꯏ ꯑꯣꯏꯅ ꯂꯧꯕꯤꯌꯨ꯫ ꯂꯥꯏꯔꯦꯝꯕꯤꯗꯨ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯅꯪꯅ ꯅꯪꯒꯤ ꯅꯨꯄꯥ ꯅꯨꯡꯁꯤꯖꯕꯗꯣ ꯎꯕꯗ ꯑꯩ ꯄꯦꯜꯂꯦ꯫ ꯐꯔꯦ ꯑꯩꯅ ꯅꯪꯒꯤ ꯅꯨꯄꯥ ꯑꯁꯦ ꯍꯤꯡꯍꯜꯂꯒꯦ꯫ ꯁꯅꯥꯅꯨ ꯃꯥꯒꯤ ꯅꯨꯄꯥ ꯍꯤꯡꯍꯜꯂꯒꯦ ꯍꯥꯏꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯍꯔꯥꯎꯔꯝꯃꯤ꯫ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯊꯧꯕꯕꯨ ꯍꯤꯡꯍꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯥꯡꯈꯤ꯫ ꯊꯧꯕ ꯃꯥꯒꯤ ꯅꯨꯄꯤ ꯎꯕꯗ ꯔꯥꯖꯀꯨꯃꯥꯔꯤ ꯁꯅꯥꯅꯨ ꯀꯞꯇꯨꯅ ꯅꯨꯄꯥ ꯅꯪ ꯀꯩꯁꯨ ꯇꯧꯗ꯭ꯔꯕꯣ? ꯑꯩ ꯀꯩꯁꯨ ꯇꯧꯗ꯭ꯔꯦ꯫ ꯃꯇꯧ ꯀꯔꯝꯅ ꯑꯩ ꯑꯃꯨꯛ ꯍꯤꯡꯂꯛꯂꯤꯕꯅꯣ? ꯔꯥꯖꯀꯨꯃꯥꯔꯤꯅ ꯋꯥꯔꯤ ꯄꯨꯝꯕ ꯃꯥꯒꯤ ꯅꯨꯄꯥꯗ ꯂꯤꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯉꯁꯤꯗꯤ ꯅꯪꯅ ꯑꯩꯕꯨ ꯑꯅꯧꯕ ꯃꯄꯣꯛ ꯑꯃ ꯄꯣꯛꯄꯤꯔꯦ꯫ ꯅꯨꯄꯥ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯦ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯒꯤ ꯊꯧꯖꯥꯜꯗꯒꯤꯅꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯂꯥꯛꯑꯣ ꯆꯠꯂꯁꯤ꯫ ꯑꯁꯨꯝꯅ ꯔꯥꯖꯀꯨꯃꯥꯔꯤꯒ ꯊꯧꯕꯒ ꯁꯨꯔꯨꯡ ꯑꯗꯨꯗꯒꯤ ꯊꯣꯔꯛꯇꯨꯅ ꯀꯣꯅꯨꯡꯗ ꯂꯥꯛꯂꯝꯃꯤ꯫ ꯀꯣꯅꯨꯡ ꯌꯧꯕꯗ ꯋꯥꯔꯤ ꯄꯨꯝꯕ ꯃꯄꯥ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯃꯥ ꯃꯍꯥꯔꯥꯅꯤꯗ ꯂꯤꯔꯝꯃꯤ꯫ ꯀꯣꯅꯨꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯍꯔꯥꯎꯅꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯁꯅꯥꯅꯨꯒ ꯊꯧꯕꯒꯁꯨ ꯀꯣꯅꯨꯡ ꯑꯗꯨꯗ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯔꯝꯃꯤ꯫